masisi manipur ki satna bi ne ba any problem mari bida pangang ngang ja base panghai hai ja ba opinion pang pi ba azmane media da thagat pase masi haina bi ni ani manipur masi di khoi kok pang amro manipur da masi sukpo ko pang amro aja achum bangang dre ba bhap ta sajil la pangang am base haina bi si sum chatun le re ajuna masi punmo asi khoi leadership later bagi leadership later bagi forward leader later ba ja state ama oiraba adugi khudam ne ba ko asida hojik si manipur da emele khak nate he manipur lu singla leaders kan hano ba politician bu nata ba manipur gi parja puno pu puraga afoba mekai da sabin nagada ba afoba mekai sakada ba lu singba amma kana leiri ba manipur da ai leitre ne laure ba ko Mama jati sing shu one confused later mete su confused later koki su confused later naga confused later it mete pangan su confused later mama jati bu kamai to de ge confused lo mole ba stage mo oire ba asigumba stage la pom tanda matam se la pom tam sida ekhoi jati punumak asibu kamai lusing ge ge ha ba se ekhoi kanana khandu no ba kanana puthok du no ba emele singnas state jati asi manipur si losing oidu raba madunati elected natesu manipur gi oiba leadership sigona oiga smai togdobni jati smai legdobni state high smai legdobni nakhoi asi meitei gi smai legdobni kokki smai legde naga smai legni pangan smai legdobni na masi gumba state ta losing ba makha daka oiba masi thok pangam dreba ekhoni yang isi emele sing to pa khat ngai ba adun dia ro ngai ba ta ga su emele sing si mazu lu sing ba ki mod quality lei dreba leadership quality lei to ba ekhoi parjan mo khoi di yeng lei ta ga di hari punamak issue si thok punamak si lo sinani ha ga di mo khoi bu yeng le ga di mo ko ekhoi masi issue si su lo ngom bo mo khoi emele sing lo si mo ngom mo ba ko aduna adu kana bu khoi yeng ba ta ba no haibo hoji haibo do jati amagi opinion piba ngamba state amagi opinion piba ngamba leadership kai le ko thifam thok to ra kanan oini thifam thok to na tra ekhona uri se yam limited oiba emele khak da depend to ba yaroi masi emele khak da manipur gi future se depend to ta ra gadi manipur se hojik thori ba issue ge triple time work ni ba aduna masi gi losing ba mak ai pame losing ba ma haip si kana khangani adu matam sida ekhoi kok chungsin naraga am to phaba mare ba ko masi ngamba masang ba aduna mayang gi oiba amakhak oiba losing bi wangam ba kada ba mi si kana no haip si khoi thiba masang ba hoi manipur da lei tre ba ta sehi tara mamang gi lei tre ba aduna masi gumba lei tre ba jati haita ekhoi manipur se ko singbal leidraba jati ma state ma oireba adri ekhoi semba ma daka oidra leadership semba ma daka oidra leadership semba ko matam sida ekhoi unity ma daka oirakneba leidiba leader ama foba semji haragadi ekhoi unity ma daka oire ekhoi leidiba community puna si unity ma kha ma ka aduga let in rakan khakda apun makak sagat pangambam tam khakda leader phaba mathokani ko maduni ko yam daka oi sidi ana kai ke ogasu ojik agina somlo silam daida aina haijaning bodi masida koi hojik leiba issue sida government sina tasena government sina thohalaga confusion to hambam stage ma oi banina masida koi Paja singsi yam kam thengno warak matam sida ekhoi gyanta minaba masange aduna hojiki leiriba anoba leadership khanba hapsi center na hojik pi kadaba ai moi pick up to gadaba mi ado maduna hojik leiriba problem se shop to bo mudaba leader makhanba khalakadurira natra hojik leiriba koi gi buffer zone hai leiriba duka free movement oi ngamdaba kanglu makamu ma phamin da ngamdaba si punak se phamin na nangudaba leader so pick up to dira muga nat kolup na ra thugairaga manipur gi
मुक थुगाइरगा हेन थुगाइरगा खुदों चाबा सेंटर लौनबगी दमकता मदुं बरिदा खलकदबरा दुदी एखोय खंगदे अदुना मोय खलक मी अदुगी मखा पोले अदुना खलक मखोय मणिपुर बुनु सिरगदी अफवा लीडरशिप अमा खलकनी अदुगा लेदव मखसु मोयना सि ओइरेना तौरगा खुदों बि थिन थिलगा जा अखोय हुजिक लेबसे अखोयगी तोंगान तोंगान प्रेडिक्शन हाबे तारे अखोय सोशल मीडिया दा सुंग असि नोनी नि स्टाम थागने अखोयगी चीफ मिनिस्टर से महांग ओइरकप याय सेंटर ना खनबा लेरे हाबेगी पोट अमा खक्सु याम कन्ना फोंदोक नरकपा हाबे तारे मसिदा अखोयगी मरी मंगा सुजलकपा हाबे तारे चीफ मिनिस्टर महान ओइरकप याय मान ओइरकप याय हाबेगी प्रेडिक्शन मे आम से तरकपा हाबे तारे दुबु ऑफिशियली ओइना कनान ओइरकदरिबनो हाबेदी खंगबा ngamdribagi pot ama khak leibani hanagi former chief minister na damak chief minister orakadra na chagana anoba VCP gi MLA singi maraktagi hogi chief minister ama khak appoint torakadra habigi question sum amam leiba habi tare masida manipuri crisis se bazana resolve to bangam gada ba manipuri issue se handle to bangam gada ba leader ama khakti darkar oi habagi hogi tongan tongan ba praja sing na sufongdong na bagi di leire adubu hojiki leiri basi VCP gi MLA singi marakta who will be the new chief minister I would tell oza kamaina thamini usau your opinion da chan kenagini ma handi ngasigi north east windogi topic asina sita ise ngasigi topic isi tho ise ke no habu hairiba matam manipur sida rithoiba situation gi degi thorakpadogi matung inna asi topic si thamene na longje मसी कोई मणिपुर हाइबा यामना पिक्चर गसु यामना कम्युनिटी यामबा अदुगा मसी पिक्चर गसु मियामगी वखलोन से जाति तोंगान तोंगान बेगी वखलोन से सुम पीबा अदुगा मसीदा कंगुप की वखलोन सिदा बेस तोबा स्टेट अमा ओई मसीदा कंगुप हैबिदी मागी कम्युनिटी कंगुप की इंटरेस्ट यामना खंजबा अदुगा मदुदा अखोय कंसंट्रेट तोरगा निंजबा असिगुंबागी स्टेट अमसु ओइबा असि हजिपाव चथरइबा सिदा सुम येंबदा असिगुंबा कंगुप यामबा अदुगा मिवा यामबा अदुगा यूनाइट तोबंगमदबा अदुगा खोंफम अमखत लेमिनबा ngamdaba singba state sida leadership oiba habse ekhoi singba leadership oigidaba mi habse khanbese yamna wana thokani mau hanadigi ekhoi state sida chief minister oiramba yam sakre amasu community tungan bagi ekhoi metei panganda ekhoi ge tangkun singda aduga koi maitei singda sum oikhibi am yaure adu singdo ekhoi gi jati apunbagi littoba afawa chief minister haibu su question to yawa amane bako matam maduda chief minister oiram singse aduna afawa chief minister haibisi kai bo haitu bono aduga afawa MLA haskam MLA no aduga madugi afoba MLA amana asigumba luraba aduga asigumba jati yamnaba asida mokhoigi mathodang lawbasi lawkhin lawraga afoba wakhalon thoraga afoba kanu toga jati punamaksibu rusingba ama oina sakhiba MLA afoba chief minister kambale khigeba aduda edi leitin laweba hoji phause apunbagi oina yengmum tanda matam de chana na bagi emere simsa oiramba adu khakni madu simsa oiramba aduna manipur apunbagi leader gi rusingba afaba rusingba miyamna penba leiba committee punamak na penba emere di amak phau lekhiden laweba ka oina ngasigi topic matung in yengbam tamda akhoi adurgidi akhoi leriba kamba matam hujiki matamda hojik phong sariba issue ma yamna magi ethnic group ki oiba sentiment amada hingna lelaba tanja haidi matam asigum matam sida kamba MLA afaba mana simsel tawraga lit tawraga afoba mapu kadegi kamba mi bo simsa hingdegi absi masi question sini uji yam dakka oirise masida yengsi adugadi hojik madugumba la wakhalon apunba jati kangrup yamna ba asida
lusing gada nupa hai basi kam quality leba am sangge ba masida di leibo hojik leiba emile kaniba emile marak asida jati lona maki issue social problem kangluk ki interest khangba hojik adumba yawa mi aduna chip misala akanda leibo problem solve tawduini aduna masi thoi se tholiba problem hojik leiba problem 2023 third May tholiba issue se hojik madumba wak punna yengba ngamdaba aduga madugi manipur situation sida kana tawam tamda ena wesham dai da kana thamjege masi gumba lakpam tam sida aikhoi hojik yengo anoba chief minister oigida bose kan mami oigida gi habam tamda ai teya haijege ba hojik leidi bose masi ai di ai observation ni ko hojik aksi community wise ki natte hojik udo yengiba hojik honorable chief minister oina lakada bose hojik crisis ma group kangup ani da thok le already hojik si sum hajarage koi gi majority oba koi nomination da honorable chief minister si pi se ba Piwa matam sida duga haji haji bukangu umar tho haji cookie group so MLA manga pi sino torok pi sino ba adubu haji bas misasina ekoi sino mate mer pi ragadi cabinet tara do bayar sino manga su moi layer sino ba adubu harau tayamna chawkhe kungthang da social problem da manipur de unity rakadaba aduga tungi wakhalon tawdaba tana khona bse freely tana bududi aigi ngamor ni khalle ba aduna masi gumba lapa aduga cookie de piwa taraga su haiba manipur interest common interest da la aga discussion tawa free wana koigi isina meditation heta cabinet nutrition cookie ni stim so orso la aga free the discussion to buse ngamudo mandre adu agadi masi problem sigi damak te leader phabo kan cherise adu agadi kamba mi bu khan batai kamba mi bu khan batai adu di metai ne jo free the discussion to biya ba cookie jo free the discussion to biya ba koduga koi metai pangan jo free the discussion to biya ba aduga naga jo mo free discussion to biya ba kangup nai da ba kangup loina makki oiba unity makhada la aga development issue pulma asi la tana khona ba nunga ga ba leadership amadaka oiba adu afaba haibado afaba haibse adu tingdo ineba afaba leader haise kangup loina makna yaba kangup loina makna free da ai kanogi aro athum leitana discussion to yaba development gi khangde any manipur gi administration gi oya do kangup amagi wakhalon su pura open oyaga discussion to yaba kodo mi sina losing bom tam khakta haiba problem si solve to ni luga peaceful lakani aduna masi gumba khanmam nanda central government na madu khang bata bani madu khang laga hojik si kai gino central government madu ubang amagdi center na manipur si bu taseng na nungsiraga masi state ama afoba state ama ohinge ba se ubang ame aduga sembige have khallen ai logjage ba ko aduna hojik situation sida hojikti kangup ani hojik yana de ba ani marakta honorable chief se khamata ari kangup amadi la discussion to ya ro ba aduna masina to bi ata wa have se leiragadi ekoi hojik example ama orseba koi sina group hojik kangup amada koi sina matai na chimcha orseba adugadi mantri su pi se ba kokida pi ka sida man muga makaphan sanarakani haibam tanda honorable chief se koi mission khai nai yaroi magi nestor si ade khote hena chom mantri ani humduna laura leibam tanda manipur si peace leiro aduna masi peace la oidaba amal leibani na adum bo sinsi thoktana ba habdi madu thoktana bane aina sai habido apun ma loi makna free open mind discussion to biya ba leadership amaka da ka oi madu kana na khangani
center na khangani adu masi piyo tamda center se BJP ni NDA na lit tobani adu gadi mantri khanam tamda any MPP khangde ha NPF khangde modu de natti mo udabadi except BJP MLA marka khangidabani madu da BJP MLA marka khambida kana khalagadi haiba punuma ase manipur si peaceful na lagiba state ama madu kanglu onmona nungsi sanana phaminaraga development gi district wise ki khangde punama ki wari tana ba ya ba mi ado khanbi agadi afoba ma lakani habse handara okay kuigi manipur gi hojik lari ba situation se kuigi yamna fazana khangba haitare kuigi center na yamna fazana khangbi taragadi kuigi leader khalakpa matamda su ground reality fazana khangba duga lairiba manipur gi crisis se kuigi fully kuigi loshina bahona ba matamda in and out khangba dugumba luchingba amakhakta kuigi leader se pi taragadi manipur crisis se ko yamna tana resolve to bangamgani adunna ta taragadi kuigi manipur crisis adamak loshin bangam dana leibagi film da lakani aba wafam da irang kuigi tolakpa dagi irang loshina bagi honarakpa dagi hauna habe tare kuigi center na ngasi faw da praja singda manipur praja singda confusion web state da adamak lehen ba betare manipur gi thoiba crisis se gi kuigi root cause kuigi causes mayam da so kuigi tungan best statements in phong tukpa duga hosi government sembasi matang du so kogi matam se thara ga la ka na shi faw nang da sem pa ya gi confusion state ta muk lehen ba ba tar hosi show muk government semaka dori har bagi pot am confusion web state la helikan si da mu leader gi matang so mu confusion hen ba ba tare kogi masi leader or pa ya masi leader or pa ya gi tungan ba kogi sourcing da gi fang pa ha ba tare dui tari hariba kogi hiram khuding mak ta center na manipur praja sing da confusion web state so mu hen basina masina center si kari aron ba agenda no ziki kari gumba center na dikhala kani hari center na khala ka dori ba leader sing sa ina panja ki ba kogi center ki leader sing na harak pada kari gumba opposition ta tawda opposition tawda kogi yes kaktamak haiba adugumba leader se center na khala ka dori bra ha bisu question ama khadu sa khamai thumini masi khoi center na hojiki khoi manipur sida leriba parja su unamak confusion chahan babdo che masi issue sing punamak su confused long le yes aduga parja su lo confused le re aduga sason to odoba MLA sing confused to re aduga center na akhoi da state sida to odo so confused le re na confused state ni ka aduna masida sigumba state sida leader khan babsi ai ke mahajage asiga lapa sida koi laiba punamo ase hojiki ngasi ki topic ta yaujariba afaba MLA habsi aina hajabadi afaba MLA budi leitre ko leitabagi do aina kai guna leitre haise bo hariba MLA moi 60s MLA marta makhoi na phao MLA afaba leit akhoi marta afaba leitre habsa adugi ne ba akhoi afaba leitre haise moi na afaba legadi masidi phai he hai moi akhoi leadership ma khalji he na afaba do moi miyam na khangre bdo moi punama asi afaba leitre ba adudi makhoi marta afaba fatta bunga purina fatta marta moi na khanba ngamdabagi jamakta akhoi ji fatta bunga pure afaba leitre akhoi khanpham khangdra akhoi mesida kana afaba habse manipur da chana gadaba leadership se kana ogide gepse akhoi confuse oire adu afaba leitre ai ya moi punumaksi afaba khangdra adu markasida center na akhoi marta fatta akhoi marta anoina apamba khanbiro haba wahi haidi basina dakpadi mohoi marta afaba leitre manipur gi rusingbo ogide fit oidre abine bako aduna leiba taragadi moina akhoi kaikso leiba situation sida honorable chief sidi mon pitho ose ma oragadi hariba issue si manipur issue si soidena mana rusingbo makhama toragadi phagani habse mohoi marta khanba ngamdre aduna punama asina tapadi aduna masigumba state amala pasida aduda hojiki anoba sarkar lakadaba anta hajige anoba sarkar lakadaba hojik kamai lakani hashi mu confuse kamam tanda gasaka le hindige akamam tanda saka anoba gome legide masi confuse ne ba roma confuse ne ba aduna hayi bisi kamai na tawgade ge habam tanda center na hojik
ngang hansu sum media ta ngang ne mana oi da pi mana oi da pi mana oi da pang ngang masi si manipur gi satne bi ne ba any problem mari bida pang ngang da base pang hai ja ba opinion pang pi ba azman media da thagat pase masi haina bi ni ani manipur gi masi di koi kok pang amro manipur da masi sukko ko pang amro aja achum bangang dre ba bhap ta sajil la pang ngam base haina bi si sum chatun le ajuna masi punmo asi koi leadership later bagi leadership later bagi afabar leader later ba ja state ama oira ba adugi khudam ne ba ko asida hojik si manipur da emele khak nate he manipur da lusing da leaders kan hano ba politician bu nata ba manipur gi parja punmo pu puraga afaba mekai da sabin nagada ba afaba mekai sakada ba lusing ba ama kana leiri ba manipur da ai leitre ne laure ba ko ma jati sing shu one confused later mete su confused later koki su confused later naga confused later ite mete pangan su confused later ma jati bu kamai to de ge confused lo mu le ba stage mo oire ba asikumba stage la pom tanda matam se la pom tam sida ekhoi jati punamak asibu kamai lusing be de ge ha ba se ekhoi kanana khandu no ba kanana puthok du no ba emele singnas state jati asi manipur si lusing oidu raba madunati elected na to manipur gi oiba leadership sigona oidu smai togdobni jati smai legdobni state high smai legdobni nakhoi asi meitei gi smai legdobni kokki smai legde naga smai legni pangan smai legdobni na masi gumba state ta lusing do makha daka oiba masi thok pangam dreba ekhoi ni yeng si emele sing to pa khat ngai ba adun dia ro ngai ba ta ga su emele sing si mazu lu sing ba ki mod quality lei dreba leadership quality lei ba da ekhoi prajan mo khoi di yeng lei ta ga di hari punamak issue si thok punamak si lo sinani ha ga di mo khoi bu yeng lei ga di mo ko ekhoi masi issue si su le bu ngam bo mo khoi emele sing lo si mo ngam mo ba ko aduna adu kana bu khoi yeng ba ta ba no ha ba khoi ha ba do jati amagi opinion pibu ngamba state amagi opinion pibu ngamba di dasi kai le ko thifam thok tora kanan oini thifam thok tora natra ekhoi no uri se yam limited oiba emele khak da depend to ba yaroi masi emele khak da manipur gi future se depend to ta ragadi manipur se hojik thori ba issue gi triple time work ni ba aduna masi gi lusing ba mak ai pame lusing ba ma hai si kana khangani adu mutam sida ekhoi kok chungsin naraga am to phaba male ba ko masi ngamba masang aduna mayang gi oiba amakak oiba lusing bi wangam ba kada ba mi se kana no hai si koi thi ba masang ba hoi manipur da lei tre ba da sehi tara mamang gi lei tre ba aduna masi gumba lei tre ba jati hai ta ekhoi manipur se ko singba leidraba jati ma state ma oireba adudi ekhoi sema ma daka oidra leadership sema ma daka oidra leadership sema ko matamsida ekhoi unity ma daka oirakneba leiba leader ama foba semsi haragadi ekhoi unity ma daka oire ekhoi leiba community punaksi unity ma kha ma khata aduga let in rakan khakda apun ba makak sagat pangamba tam khakda leader of khaba ma thokani ko maduni ko yam daka oiri sidi ana kai ke ogasu ojik agina somlo silam daida aina hajaning bodi masida koi hojik leiba issue sida government sina tasena government sina thohalaga confusion to hambam stage ma oibanina masida koi Baja singsi yam kham thengno warak matam sida ekhoi gyanta minna ba masange aduna hojiki leiriba
अनौब लीडरशिप खनबा है सेंटर ना हजिक पिकदबा मोहन पिकअप तौगदबा मी अदो मदुना हजिक लेरिबा प्रॉब्लम से सॉल्व तौब लीडर मखनबा खलकदोरिरा नत्रगा हजिक लेरिबा अखोगी बफर जोन हाई लेरिबा अदुगा फ्री मूवमेंट ओहिम ngamdaba kangu makamu famindaba ngamdaba asi punak se famindna na ngongudaba leader so pick up taudoira muga natna konup nairaga thugairaga manipurgi muga thugairaga hen thugairaga khudong chaba center launa bagi damakta madung bari da khalakadabra dudi ekoi khangde aduna moi khalak mi adugi makha pole aduna khalak abkhoi manipur bu nu sirgadi अफवा लीडरशिप अमा खलकनी अदुगा लेदो मरकसु मोइना सि ओइरेना तौरगा खुदुम बि थिनथिलगा सनबि याबा मी खंगेरा अदुदि मदुगी मखा पोले हैना इन थंदरगे ओके कुगी अखोगी हौजिके लाइबसिदा अखोगी लीडर से अखोगी कांगलुफ खुदिंगमक्ता हाबे तारे अखोगी मिटिंग चंपाना येंगबा ngamba लीडर मखक्ति चांगे मणिपुर की हुजिक लेबा सिचुएशन सिना मरम ओराकांदा यामना विजनरी ओइबा हाबे तारे दुबु हौजिके लेरिबा अखोगी सेंटर ऑफ द स्टेट बीजेपी लेंगा अनिमक पारी बनी अदुना हौजिके लेरिबा मरसिददि कनानु हाबसिदि अखोई अखोई ngasai panelist ommakna जो हाबदा खंगबा ngamdabagi pon makhang lakpa adoi taragadi मणिपुर दा अखोगी मतिक चाबा लीडर से लेते हाइ तारगदी अखोगी एस्टैब्लिश डिसॉल्व तोरकादा फ्रेश मैंडेट अमखक तौबना हेना फदब्रा हाबगी क्वेश्चन द न्यूज लाइव से प्रजा सिंह न सो अखोगी फ्रेश मैंडेट फ्रेश इलेक्शन अमखक पांगथोकपदि दमक पामंगद्रा खले हादि